ꯊꯥꯃꯛ ꯑꯗꯣ ꯑꯩꯅ ꯔꯤꯖꯜ ꯂꯥꯛꯑꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯗꯤ ꯗꯥꯛꯇꯔ ꯁꯥꯍꯦꯕ ꯁꯤꯗ ꯂꯩꯕ ꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯗꯤ ꯁꯣꯟꯕ ꯂꯥꯎꯕ ꯙꯔꯃꯒꯤ ꯂꯥꯏꯟꯗ ꯇꯧꯕ ꯃꯤꯅꯤꯅ ꯁꯤꯗ ꯌꯨꯝꯗ ꯀꯍꯤꯗ ꯂꯩꯔꯒ ꯇꯧꯕꯗꯨꯅ ꯅꯨꯡꯉꯥꯏ ꯗꯥꯛꯇꯔ ꯑꯃꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯃꯌꯥꯝ ꯑꯃ ꯑꯣꯡꯀꯥꯔꯤꯁꯤ ꯇꯧꯈ꯭ꯔꯤ ꯑꯃꯅꯁꯨ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯤꯅꯦꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯅꯥꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯇ ꯅꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯆꯤꯟꯕ ꯑꯀꯣꯝ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯁꯨꯒꯔ ꯋꯥꯡꯕꯗꯣ ꯃꯥꯒꯤ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯍꯟꯊꯕ ꯆꯥꯕ ꯊꯛꯄ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯒ ꯈꯤꯇꯪ ꯋꯥꯡꯈꯠꯄ ꯑꯗꯨꯅꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯥ ꯁꯤꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯣꯛꯁꯨ ꯈꯨꯗꯦ ꯊꯕꯥꯛꯁꯨ ꯆꯤꯟꯗꯦ ꯅꯈꯣꯏꯅ ꯍꯥꯏꯔꯤ ꯄꯨꯝꯅꯃꯛꯇꯣ ꯑꯗꯒꯤ ꯍꯛꯆꯥꯡ ꯂꯨꯌꯥꯡ ꯅꯥꯕ ꯈꯣꯠꯄ ꯂꯩꯇꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯗꯥꯛꯇꯔ ꯁꯥꯍꯦꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯂꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯣ ꯅꯍꯥꯛꯄꯨ ꯁꯤ ꯄꯨꯔꯛꯏꯁꯤ ꯀꯅꯥꯅ ꯄꯨꯔꯛꯏꯃꯣꯌꯦ ꯈꯪꯅ ꯑꯗꯨꯝ ꯍꯪꯉꯛꯏ ꯄꯨꯔꯛꯏꯁꯤꯗꯤ ꯑꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈꯣꯏꯅ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯁꯨꯝ ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯨꯏ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯝ ꯄꯨꯔꯛꯏꯅꯤ ꯑꯗꯣ ꯂꯥꯛꯑꯒ ꯃꯈꯣꯏ ꯏꯇꯤꯃꯤꯅꯥꯟ ꯑꯣꯏꯅꯅꯕ ꯁꯤꯅꯦꯅ ꯁꯨꯝ ꯍꯪꯕ ꯂꯦꯞꯇꯦ ꯀꯔꯝ ꯀꯥꯟ ꯂꯥꯛꯏꯃꯣ ꯁꯨꯝ ꯆꯥꯝꯃꯔꯛ ꯍꯟꯖꯤꯟꯅ ꯍꯪꯉꯤ ꯑꯗꯣ ꯀꯔꯤꯅꯣ ꯌꯣꯕꯤ ꯄꯥꯎꯗꯣ ꯁꯣꯝꯗꯒꯤ ꯂꯥꯛꯑꯦ ꯀꯔꯤꯗꯣ ꯃꯝꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯤ ꯁꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯏ ꯑꯕꯗꯨꯜ ꯔꯍꯃꯥꯟ ꯀꯧꯕꯅꯤ ꯁꯤꯅꯤ ꯏꯃꯥꯏ ꯀꯥꯡꯕꯨ ꯑꯃ ꯁꯣꯝꯗ ꯑꯩꯅ ꯈꯔ ꯅꯨꯡꯉꯥꯏ ꯂꯩ ꯀꯥꯡꯕꯨ ꯑꯃꯅ ꯋꯥꯕꯗ ꯂꯣꯏꯔ ꯃꯥꯅꯦ ꯂꯣꯏꯅ ꯍꯣꯏ ꯃꯥꯅꯦ ꯄꯥꯎꯗꯨꯗꯤ ꯑꯃꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯔꯛꯄ ꯌꯥꯎꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯅꯗꯗꯅ ꯇꯧꯅꯔꯛꯏꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯨꯐꯇꯤ ꯁꯥꯍꯦꯕ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯑꯖꯃꯥꯏꯁꯞꯅꯦ ꯑꯩꯈꯣꯏꯗꯇ ꯅꯠꯇꯦ ꯍꯖꯔꯠꯖꯤ ꯗꯥꯃꯠ ꯕꯔꯀꯥꯇꯨꯍꯨꯝ ꯋꯥꯔꯜꯒꯤ ꯖꯤꯝꯃꯦꯗ ꯑꯃꯤꯔꯗꯅꯤ ꯇꯧꯔꯤꯕ ꯑꯖꯃꯥꯏꯁꯤ ꯉꯁꯤꯗꯩ ꯆꯍꯤ ꯑꯍꯨꯝ ꯃꯔꯤ ꯁꯨꯖꯤꯜꯂꯛꯑꯁꯤꯅꯤ ꯍꯖꯔꯠꯖꯤꯒꯤ ꯑꯖꯃꯥꯏꯁꯤꯅꯤ ꯅꯕꯤꯗ ꯄꯔꯈꯥ ꯂꯧꯈꯤꯕ ꯑꯖꯃꯥꯏꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯁꯨ ꯂꯧꯔꯛꯀꯅꯤ ꯃꯈꯜ ꯃꯈꯥ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ ꯑꯃꯅ ꯐꯩ ꯍꯥꯏꯅꯤ ꯑꯃꯅ ꯐꯠꯇꯦ ꯍꯥꯏꯅꯤ ꯑꯃꯅ ꯇꯨ ꯇꯧꯋꯦ ꯍꯥꯏ ꯑꯃꯇꯨ ꯇꯧꯋꯦ ꯍꯥꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯅꯕꯤꯒꯤ ꯊꯕꯛꯅꯤꯅ ꯆꯦꯜꯂꯤ ꯅꯠꯇ꯭ꯔꯥ ꯍꯖꯔꯠꯖꯤꯁꯨ ꯅꯕꯤꯒꯤ ꯊꯕꯛꯅꯤꯅ ꯍꯖꯔꯠ ꯃꯂꯥ ꯏꯂꯤꯌꯥꯁ ꯀꯥꯔꯦ ꯅꯕꯨꯋꯠꯅꯦꯅ ꯍꯥꯏꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯃꯂꯥ ꯌꯨꯁꯨꯐꯇꯁꯨ ꯏꯝꯇꯤꯍꯥꯟ ꯂꯧꯈꯤ ꯃꯂꯥ ꯏꯂꯤꯌꯥꯁꯇ ꯏꯝꯇꯤꯍꯥꯟ ꯂꯧꯈꯤ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯏꯝꯇꯤꯍꯥꯟ ꯂꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯝꯅꯤ ꯑꯜꯂꯥꯍꯅ ꯁꯤꯒꯤ ꯏꯝꯇꯤꯍꯥꯟꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯆꯥꯅꯤ ꯁꯥꯍꯥꯕꯥꯒꯤ ꯅꯕꯤꯒꯤ ꯂꯧꯈꯤꯕꯗꯤ ꯃꯆꯥ ꯄꯤꯇ꯭ꯋꯥꯅꯤ ꯁꯤꯁꯤꯅ ꯀꯔꯤꯁꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯗꯨꯅꯤꯌꯥ ꯅꯥꯀꯜ ꯑꯃꯗ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯅꯥꯀꯜ ꯑꯃꯗ ꯂꯩꯒꯅꯤ ꯗꯨꯅꯤꯌꯥꯅ ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯅꯒꯅꯤ ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯏꯒꯅꯤ ꯑꯜꯂꯥꯍꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯟꯒꯤ ꯊꯕꯛ ꯇꯧꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤꯅꯦ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯑꯦꯒꯦꯟꯁꯇ ꯑꯗꯨꯝ ꯂꯥꯛꯇ ꯂꯩꯔꯝ ꯅꯠꯇ꯭ꯔꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯨ ꯇꯨꯒꯤ ꯁꯤꯜꯁꯤꯂꯥꯗ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯀꯥꯝ ꯄ꯭ꯔꯣꯃꯣꯁꯟ ꯑꯜꯂꯥꯍꯅ ꯄꯤꯍꯜꯂꯛꯀꯗꯣꯏꯅꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯅꯖꯁꯅꯨ ꯗꯨꯅꯤꯌꯥ ꯉꯥꯡꯅꯖꯁꯅꯨ ꯉꯥꯡꯅꯗ꯭ꯔ ꯂꯣꯏꯈ꯭ꯔꯕꯅꯤ ꯉꯥꯡꯅꯗ꯭ꯔ ꯂꯥꯛꯈ꯭ꯔꯕꯅꯤ ꯗꯨꯅꯤꯌꯥ ꯍꯧꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ दीन खिलाफ नहीं, ईमान अमाल के खिलाफ नहीं, इल्म की कुरान की हदीस के खिलाफ नहीं. दुनिया ngang तुम लेगनी आओ अखोई की तौफम थोप तुम तौदम चपा लोरे आओ अम ओजे अमक तो आई की तो हारे अमक अगर लरो ओरे ओनर मेहर करीमु आओ आओ माना लम्बरे अम्मा मोरा मेहर करी अम्मा मोरा मेहर करी दुनिया झूठ की जखीरा ने दुनिया से झूठ की जखीरा, खबर रेडियो झूठ की जखीरा, इंटरनेट व्हाट्सएप झूठ की जखीरा. तो हजरत जी रशी के बयान से सी लाख नहंदे के बयान तो नत्र चाहिए तरह कुंदे की हाँ नुजूमी अखबार वाला नुजूमी वाला यहूद वाला जहन्नम में ना तबना हाय के वो मयाम तो जहन्नम ही लेना नुजूमी जहन्नम ही लेना हाय के तो नुजूमी काम कुछ हिंदुदगी
खबरें हक्तनी लोनरिबा लाउनरी पुनमक तो हकीकत नते हकीकत नते नारीबना आइना लैरिबना आइना वरी वताई सानरिबना डॉक्टर पुनमक काइगा अदगी मरी लैनरिबना आइना सिगी पुनमक सिगी एगेस बाहर दने लोन खैब मयाम पुनमक तो ओ फरक लाना फगोन सो फरक सो बयान दा तालीम दा करी करे यावी नत्रदी ईमान लोय थोक तारी मी मानी लोय थोक खने नमाज फलो थोल ईमान थोक खने और मयाम पुनमक तो सलाम जाऊ करेम तो लेते हो करेम तो नाते करेम तो दुंगाई तब लेते हो आकी होय इति नुपी अंगांग फवारम मने बे इति ना दिलाय करिगम त लेते लोय ngang ने पुनमक यहूद की ना थारा की खुलाई पुनमक पाजी लगा ngang रि में लोन रि मयो शैतान ना परेशान तौर में पुनमक शैतान परेशान तौर में हजंग जे उत नत्रो अल्लाह की नबी कत्ल तो खैना शैतान ना आवाज लगाई बदो यंगे उतरो वाह होतनी ने अल्लाह के नबी कत्ल तो खरे शहीद तो खैना मुसलमान ईमान वाला पुनमक की दिल थमोय मायोस तौदो तुमैना अफवा चला रगा अखोगी इमुंग मनुंग नुपी अंगांग कैरोय लेकाय रिश्तेदार अगी मुहब्बी सिंह अया के साथी सिंह जमात के साथी सिंह परेशान तौबने में शैतान ना हाँ दोस्ती नुमाय रमोय दुश्मन दी खुश होय रमोनी तुनी ओ माने अदुने पावता नुगाने देश सांगी नि मा अंतु दुगे वाक्या सिंगो किरा की वाक्या सिंगो के सौतु न तना तै लंबी खेल लेके अरे थमो होय